Asigi kuntarukta pangthokkadouriba India gi Republic Day numit asigi Ayuk Pung taruktagi Numidang Wairam Pung mari Phaoba Manipur pumba total Shutdown Laothokle haina luna thingkhraba loop anigi apunba loop Alliance for Socialist Unity Kangleipak ASUK Publicity Committee gi Convenor na thadorakpa cherol amana khang-hallakli cherol asina hai total shutdown asida mai ising ana ayek athu akai lining laishon amadi mahai masinga mari leinaba thabak thoram singi oinati komthokkani numit ase leibak asigi yamna haraute yamba numit ama oirabasu lamdam asigi oinati isana semjaba democratic oiba lengak adu mitokki lengak makhada changkiba numit ni kumja English ngama chamapan ni futaret ki August 13 da Manipur ase British na thadoklam laba matungda ningkha tamba lebak ama oirakhi madugi mangoina na chahi adumakke July amadagi Manipur gi ningthauna lengakpagi pangal miyamda sinathokhi aduga ningthauna constitutional head ama oikhi kumja English ngama chamapan ni funipanda mikhal pangthoktuna Manipur Assembly gi ahanba mifam chahi adugi October 19 da famkhi mifam adu hodokpada matam adugi Manipur gi ningthau Maharaj Bodha Chandrana aikhoi gi leibak ase miyamna ngakchaba lengak amani haina phungdokhi lamdam asigi oinade kumja English ngama chamapan ni futaret ki July ama natraga kumja English ngama chamapan ni funipan gi October 19 ase achumba Republic Day oigidabane kumja English ngama chamapan ni fumapan gi October 15 da India na Manipur bu Shinduna responsible government adu muthaki aduga Rawal Amar Singh kauba miyoi amabu chief commissioner oina haplaki Thangnaba numit October 13 ta Manipur gi hanagi chief secretary H Birahari amasung home secretary Thinguzam Kalachan masa gi phamdagi Laothokle aduga PC Dave kauba land settlement officer amabu chief secretary oina hapki kumja English ngama chamapan yangkhai nithoi dagi English ngama chamapan yangkhai taret Phaoba chief commissioner na Khaningbami Khanduna Semba Advisory Council amana mateng panghalaga chief commissioner na state asida palhanki kumja English ngama chamapan humfu humdoidagi kumja English ngama chamapan humfutara nithoi Phaobana The Government of Union Territories Act 1963 gi makhada semba MLA Kuntrana Saba Union Territorial Assembly amana lengakhi kumja English ngama chamapan humfutara nithoi dagidi ngasi Phaobade India gi mapung Phaoba state ama oiri asumna iraipak Manipur bu India na lokshilaba matungda Part C state ki thaktage mapung Phaoba state ama oirakhibagi chahi kunhumdoi gi puwari di amadi humang yamna takhiba mipamipun yamna thokhiba lepa leitana hokhiba miyamgi ihaugi warini haidi cherol asna makhatan hai hauzik lamdam asida thengnariba lana se kanglukke irang oiramlabade yamna thuna lushin khragadabane lana sidi namduna thokhanbane maramaduna ifurup kanjanaba thaurang tawbagi tangai fadabalei ahanba chahi chada ibuthau pakhangbagi sanahak takta apunba Manipur amagi yumpham thonba haurakhibane ina kolaba aikhogi puwari ase aikhoina kaidongnungda mamal hantha loidabani hainasu cherol asina makhata na phungdorakli